Vaccination ga mari leinana thaurang pumba sem saba loire Kapkadouriba vaccine ase Houjik Faoba side effect Thengnadri Kaplaga Yenglasi National Health Mission Manipur COVID vaccination ki damak health ka mari leinaba sing thaurang loiduna leire haina Additional Chief Secretary P Baifai na phongdokre ngasi Family Welfare Conference hall da pangthokpa paugi mifam amada Baifai na hai mipum khudingmak na laingak na lokhlakpa thaurang singda mateng pangbiduna voluntarily COVID vaccine kapthokpiyu ngarang Manipur da COVID-19 gi hidak Covisil dose lising yangkhai mari yaurakre ngasi dagi center tara da yahonaba thaurang tawkre health ki miyoi sing sem saduna leire hayeng phawbada center tara da vaccine ase yaholaba matung tha asigi chaisa tara taruki ayukta Manipur gi CM N Birena Jenimsta state ki oina vaccination haunaba hangdokadawre Ministry of Health and Family Welfare na center tara leblakpani madugi matung inna Rims, Jenims, Siza, Faoba, Chandel, Ukhrul, Senapati, Tamenglong, Churachandpur amadi Bisnupur District Hospital ni vaccine masing ase Rims tana khwaidagi yamgani chawrakna lising ahumga chatre tara thamgani Jenims ta chawrakna lising amaga chanipan Siza da lising amaga chani atopa district hospital singda chawrakna vaccine dose chani dagi samriga humdra humdoi phauba thamgani Jenims ta leiba center da two-way communication facility thamgani masida hidaki maramda hangningba hangba yagani atopa center singda asigumba facility leiroi center amada nongmada miyoi chama vaccination tawgani COVID vaccine ase dose ani thokna ahanba kapkhraba matung numit kungani pani leiraga ani suba dose kapkadabani Rims kidi nongmada chama kaptuna leirabade numit kunthraga taret changlagani madudagi anisu dos amuk nongmada chama kaplakadabana masigi isu asi yenglaga Rims ki oina chani phauba kapnaba hotnari Houjik duty da leitaba doctor singdade ahan bagi vaccination asi tawbada yauroi Manipur na fangliba vaccine asi Covisil ni Covisil asi Serum Institute of India Pune na sabani adubu vaccine asi Oxford AstraZeneca vaccine ni Oxford AstraZeneca na puthokpani masi UK da approve tawkiba amadi doctor ayamba prefer tawba vaccine ni Manipur na asigumba vaccine phangba ase yamna laibak phabani ahanba dose vaccination tawkhraba matung amadi ani suba dose ke chayol ani loiragasu COVID ki SOPD thadokpa yade haina pautak pirak e aikhoina hena sexiliba makai aikhoigi yaiphabu oigani maram aduna mahoksagum social distancing thamba mask uppa khutsa ningthijana hamdokpa mathoktai State asigi damak dose lising yangkhai mari asina loidre makatana ani suba dose ki damak vaccine lakhigani Bharat ki Serum Institute of India na yanthokiba si chawrakna dose lak yangkhai taruk rom tamakme maram aduna pakhatningai oide vaccine asi kapnabagi damak ahanba khudong saba ase healthcare workers singni mathangda January gi chaisat kungani pan phawbada amuk frontline workers singda kapkadouribani mathangda sahi yangkhai gi mathaki miyoi singda kapkani Maridak suba stage ta sahi yangkhai gi makhada adubu comorbidity oiba singda kapkani vaccine kapagi mawong asi yamna sanglabasu singthaningai oiba vaccination amadi oiragani January chaisat taraga tarukta Bharat pumbagi oina kapkadouriba vaccine ase malemda khwaidagi chawba vaccination oigadoribani paugi mifam aduna National Health Mission Manipur gi mission director Dr. N Samjai na hai Covisil ase Houjik England Brazil da amadi South Africa da sizinari laibak ahum asida vaccination ase health worker khaknatana mipum khudingmakta kaple vaccine asigi ka henba side effect Houjik phawbagi oina Thengnadri Houjik phawbagi oina safe oiba makhalgi vaccine ni England gi miyoi singa aikoi gi miyoi singa manadabana side effect khara leigani natraga leiroi haibasu haiba ngamde adubu kaplaga yenglasi mipum khudingmakki punsi ase atangbani karigumba ama thorakpa tarabasu madugi damak sem saduna leire vaccine asi health worker ni kaptaba yaroi haibagi force leite masidi voluntarily masana thoraktuna kapkani masi miyamgi khallaga kapkadabani masana khangna vaccination tawbeyo laingakna lokholakpa khongthangda mateng pangbiyu haiki